Tamjari, TOMTV ki The Morning Show raising the voice from the Mayabu Taram Nokshari. Han bening asi Manipur phone riba Manipuri pause sing asi gemaro pausing puni minese. Lamjingbatomtv Thawbal Sandel Churachandpur da Medical College thamna ba thorang paikhale haiba Health Minister L Kumar gi wafam yauri atopa pawmada masa gi senthok lambi semjabana state chawkat pada mating oigini haiba MU gi administrator Journal Singh gi wafam yauri. Redaba Diagnostic Laboratory Sing na Pirakpa report Logdana Bakangan Kraiba Pau Yaure, Aduga Topamada, National Federation Mifom da Manipurda, Toliba Todo Kanakre, Lambi Tokai Kre, PWD office shooting Yelakadori Haiba, Pau Singasin, Lamjingbatomtv Kimori, Pau Singori, Matangsi, Sana Levagni, Sana Levakta, Iran Gilan Mimakok, US ki air strike the Sire, Taugi Mamal, Wankalakadori Haiba Pau Yauri, Aduga Topamada, Ministry reshuffle, Nasi Sudum, Pau Singa Han Lamaida, Yauba Pau Oiri. Chief Minister na Amit Shah ngasi unaraba yai haiba pau yauri permanent resident kanana oiribano khangdabadagi regular permit piba ngamdre haiba ILP ga mari nenaba pau yaure atopa mada private diagnostic center kunipan gi laboratory report logdanaba rims amati jenims ta khangni kraiba pau yauri mathang se Isel Express ta yauri base Chief Minister Bangalore dagi Delhi da paishin kre national leaders sing unaduna minister sing sindok sinjin tawraba yari Award no matungda Minister Sinbagi amuk Maikai Hongre Indo Myanmar ngamkai moreda ain kaina lalon itik toba thingna ba akan ba thorang lokhalagani haiba pawyaret anobam atopa mada nauna sem kiba district tareta darkar leba manpower sing amadi fan thadanabagi matangda khanakre ILPP nabagi camp pangtholgani Thobal Chandil amasung CC Purda Medical College amamam thamna thorang paikhalaiba J Kumar gi wafam si Isel Express su yauri CAA gi mayokta pungtara ni thogi Manipur pumbada shutdown laukthok rahaiba pawma yauri Matang si Sangai Express ni Sangai Express ta insi amagi khongphom handokloi haiba Amit Shah gi yamna asetpa firep ama yauri issue sing khanaruna ba Chief Minister Delhi da satkraiba paw yauri aduga topa mada Sarvananda Sonowal gi wafam da Assam da mitop kunda haloi haiba wafam yauri Assam di Assam yang gi ne haiba wafam ni DSR sembada maru oibadi yaudre haiba TRCC gi wafam yauri sahi horpodagi nongsu leptana tari Ingsu ingsilakli haiba pau sing asina Sangai Express ki mori pau sing ori mathang si Hoilan pau diauri basi Republic Day thoram gi tablo sing khangat pada Manipur gi yaudre haiba pau yaure mamang da West Bengal gi su yaudre haina lauthokrabani MNHCR eki makada registration tawdana lanai diagnostic lab kaya chalairam le haiba pau ma yaure aduga atopa pau ma da Manipur gi oina haksang da Nung leiba amadi kidney fail oibagi chang hengalakli haiba Dr. Rajendra gi wafam yauri mathang si POKNAPHAM da yauri basi ngasi dagi numit humni sumna Imphal gi Dharmasala da inner line permit pibagi camp pangthokadori haiba pawma yaure lupa lising ani sapi not chanadre haibagi tonga sandorokle chanariba paisa sing kanagumana chanadre haina law yadragadi ain gi oiba serak phangningai oi haiba paw yauri aduga topamada Register Togdaba Diagnostic Center ge report logdanaba rims amadi jenims ta khangan kre haiba paw yaure desamna ojatareta chingu maichau khonang thabe award nan thokre education system sumthokku matam khara sangki gani haiba paw singa sina POKNAPHAM gi maru paw singori mathang si ireibak ta yauri basi Minister reshuffle amadi state president khanbagi matang da center gi luchingba sing unanaba si Minister Delhi yaukre private diagnostic laboratory kunipan gi report lenga ki hospital singda chana holoi dore haiba paw si samana ireibak to su yauri aroibada naharol gi thodang yauri basi Laboratory gi pausi sama nani yaure Jenims Samsung rims na register togdaba private diagnostic laboratory kudipan gi test apex accept togdana ba health department khangan kraiba yaure Thawbal Sandel amasung CC Purda Medical College amam lingna ba thorang leire haiba health minister gi wafam naharol gi thodang su sabsana yaure ILP gi department pin ba camp togdori haiba pausi sama nani yaure aduga matam kuina amuk tumina leiruraba paw amada Standard Robert School da tamliba maheroi sing atopada hongdoki gadabani haiba KCP PWG gi wafam ngasi naharol gi thodang ni yauri hariba ngasi Manipur da phone riba Manipuri pause sing ngasi gi moroi pausing amadi atai topa pausing ne nabagdang tang ngasi khogi studio da lengsin ne lebri basi POKNAPHAM pause gi editor roberi ba oja aribam robindro sarmani oja buhan mukta taram noksari thakatsari oja hana digi sum khana raga dum lakpa adum mayam sum khangingba khana nabagi topic so dum oiduna da leiraba paw haiba tare minister reshuffle tawba masi si minister si Kristi Karman award lising ni tra pan lauraba matungda Madugi hek mathang damok Delhi da hariba minister reshuffle ki che masigi matang da center gi luching basing tana nabgi dong ta Delhi da paisin gre mamang da haina ki bada January tha sida anauba sahi gi khudoloina minister reshuffle tawbagi si
ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅꯗꯤ ꯈꯔ ꯉꯥꯡꯅꯈꯤꯕ ꯂꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯃꯥꯡ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ ꯑꯦꯁ ꯔꯥꯖꯦꯁ ꯌꯥꯝꯅ ꯁꯔꯀꯥꯔꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜꯒꯤ ꯋꯥꯐꯝ ꯍꯧꯖꯤꯛꯐꯥꯎ ꯊꯣꯏꯗꯣꯛꯅ ꯈꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯣꯡꯅꯔꯤ ꯃꯔꯛꯁꯤꯗ ꯀꯨꯏꯅ ꯆꯠꯊꯔꯕ ꯏꯔꯥꯡꯁꯤ ꯑꯗꯨꯃꯛ ꯆꯍꯤ 5ꯁꯤ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯩꯗꯣꯏꯔꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯅꯧꯕ ꯆꯦꯟꯖꯦꯁ ꯑꯃ ꯂꯥꯛꯀꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯄ ꯌꯥꯏꯒꯅꯤ ꯃꯁꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯒꯤ ꯃꯈꯥꯗꯤ ꯄꯣꯟꯒꯅꯤꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯔꯤꯁꯐꯜ ꯇꯧ ꯍꯥꯏꯅ ꯍꯧꯔꯤꯕ MLAꯁꯤꯡ ꯃꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯟꯕꯒꯦ ꯍꯥꯏꯕꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯑꯃꯈꯛꯇꯤ ꯆꯪꯉꯦꯕ ꯃꯣꯏꯁꯤ ꯌꯥꯝ ꯑꯦꯛꯁꯇ꯭रीम ꯁ꯭ꯇꯦꯞ ꯂꯧꯔꯛꯀꯗꯧꯕ ꯂꯩꯔꯒꯗꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯟꯗꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕꯗꯨ ꯅꯣꯡꯃ ꯇꯧꯈꯤꯕꯗꯨ ꯃꯣꯏ 19ꯗꯤ ꯁꯨꯏꯌꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯩꯅꯣꯗ ꯔꯨꯂꯤꯡꯒꯤꯁꯤ 90 ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯗ 10ꯅꯤ ꯑꯗ ꯔꯨꯂꯤꯡꯒꯤ 90ꯗꯨꯒꯤ 19ꯁꯤ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯏ ꯒꯃꯦꯟꯁꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯣꯏꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯔꯤꯁꯐꯜꯒꯤꯁꯤ ꯇꯉꯥꯏ ꯐꯗꯅ ꯈꯟꯅꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯔꯛꯇꯒꯤ ꯇꯧꯔꯛꯄ ꯌꯥꯕ ꯂꯧꯁꯤꯕꯨ ꯍꯥꯏꯖꯔꯤꯕ ꯃꯣꯏ ꯃꯔꯛꯇꯒꯤ ꯈꯔ ꯁꯤ ꯑꯦꯟꯇꯤ ꯄꯥꯔꯇꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯗ ꯃꯔꯥꯜ ꯁꯤꯔꯒꯀꯣ ꯄꯥꯔꯇꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯁꯨ ꯌꯥꯏꯗꯅ ꯁꯦ ꯃꯣꯏ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯗꯤꯐꯦꯛꯁꯟ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯃꯁꯤꯡ ꯁꯨꯗꯕꯤ ꯈꯣꯠꯇꯕꯤ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯇꯥꯟꯊꯣꯛ ꯇꯥꯟꯁꯤꯟꯒꯤ ꯀꯩꯅꯣꯒꯁꯨ ꯇꯧꯔꯛꯄ ꯌꯥꯏ ꯃꯁꯤꯅ ꯃꯣꯏ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨ ꯁꯦꯟꯇꯔꯅ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯗ ꯍꯟꯗꯛꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕ ꯍꯧꯕ ꯅꯨꯃꯤꯠꯇ ꯇꯧꯔꯛꯈꯤꯕ ꯏꯔꯥꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥꯟꯒꯤ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯂꯥꯛꯈꯤ ꯑꯗꯣ ꯑꯣꯕꯖꯥꯔꯚꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯣꯕꯖꯥꯔꯚꯔꯗꯨꯅ ꯊꯥꯖꯕ ꯈꯔ ꯁꯣꯏꯅ ꯄꯤꯔꯝꯒꯅꯦꯕ ꯁꯤ ꯁꯦꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯩ ꯃꯣꯏꯒꯤ ꯗꯦꯠ ꯂꯥꯏꯟꯁꯨ ꯖꯅꯋꯥꯔꯤ 15 ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯃꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯦꯔꯣꯜꯗꯨꯗ ꯖꯅꯋꯥꯔꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯇꯝꯗꯨ ꯖꯅꯋꯥꯔꯤ 15ꯁꯤ ꯂꯩꯁꯨ ꯂꯩꯔꯤ ꯉꯁꯤ ꯇꯥꯡ 4 ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯗꯤꯜꯂꯤꯗ ꯆꯪꯍꯟꯈꯤꯕ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯁꯣꯝꯗ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯗꯤꯜꯂꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ 15 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯇꯤꯝ ꯑꯃꯁꯨ ꯏꯝꯐꯥꯜ ꯂꯩꯔꯤꯕꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯁꯦꯁꯟ ꯑꯣꯏꯕꯁꯤ ꯁꯣꯝꯗ ꯀꯩꯅꯣ ꯇꯧ ꯈꯨꯗꯣꯡ ꯀꯩꯅꯣ ꯆꯥꯗꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝ ꯐꯠꯇꯕꯅꯤꯅ ꯃꯁꯤꯗ ꯃꯣꯏꯒꯤ ꯇꯤꯝꯁꯤ ꯂꯥꯛꯏꯉꯩꯗ ꯀꯩꯅꯣꯒꯤ ꯍꯥꯏꯍꯧꯒꯗꯕ ꯇꯧꯍꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯃꯛꯅ ꯎꯅꯔꯒ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯇꯩ ꯑꯇꯩ ꯀꯩꯅꯣꯁꯤꯡꯅ ꯇꯧꯒꯗꯕꯗꯨ ꯃꯥꯅ ꯁꯨꯄꯔꯚꯥꯏꯁ ꯇꯧꯒꯗꯕꯒꯤ ꯇꯟꯖꯥ ꯃꯇꯝ ꯇꯉꯥꯏ ꯐꯗꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯆꯤꯔꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯏꯝꯐꯥꯜꯗ ꯍꯜꯂꯛꯇꯕꯤꯗ ꯃꯥꯅ ꯗꯤꯜꯂꯤꯔꯣꯝꯗ ꯆꯪꯈꯤꯕꯁꯤꯁꯨ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯌꯦꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯕ ꯑꯗꯨꯅ ꯀꯩꯅꯣꯁꯤ ꯃꯇꯝ ꯂꯩꯔꯤ ꯇꯥꯡ 19ꯅꯤ ꯇꯥꯡ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯇꯧꯔꯛꯀꯗ꯭ꯔꯥ ꯇꯧꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯁꯣꯔꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤ ꯃꯣꯏꯒꯤꯗꯤ ꯗꯤꯃꯥꯟꯗꯤ ꯂꯣꯏꯅꯃꯛ ꯀꯥꯏꯕꯁꯨ ꯇꯧꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯃꯟꯇ꯭ꯔꯤ 2-3ꯒꯨꯝꯕꯗꯤ ꯈꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯁꯨ ꯑꯗꯨꯝ ꯂꯩ ꯃꯔꯛꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯡ 19 ꯉꯥꯏꯃꯤꯟꯅꯕ ꯇꯥꯕꯅꯤ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯗ ꯃꯔꯛꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯆꯪꯈꯤꯕ BJP ꯁꯧꯒꯠꯈꯤꯕ MLAꯁꯤꯡꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯕ ꯌꯥꯏꯗꯤ ꯈꯟꯕꯤꯌꯨ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯃꯤꯅꯤꯁꯇꯔ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄꯒꯤ ꯋꯥꯐꯝ BJPꯒꯤ 19 ꯀꯩꯅꯣ ꯀꯥꯗꯥꯏꯅꯦ 19 ꯀꯥꯕꯗꯣ 19 ꯀꯥꯕꯗꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯁꯤ ꯀꯌꯥ ꯑꯣꯏꯒꯦ ꯃꯁꯤꯡꯗꯨꯗ ꯊꯤꯌꯨ 5ꯔ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯃꯟꯇ꯭ꯔꯤꯁꯦ ꯃꯣꯏꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯗꯕ ꯃꯟꯇ꯭ꯔꯤ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯒꯤꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯕꯤꯗ ꯃꯣꯏ ꯄꯤꯗꯕꯤꯗ ꯀꯪꯒ꯭ꯔꯦꯁꯇ ꯆꯪꯉꯛꯄ ꯀꯥꯡꯕꯨꯗꯨꯕꯨ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯤꯇꯪ ꯊꯥꯖꯕ ꯋꯥꯠꯄ꯭ꯔꯥ ꯁꯦ ꯁꯥꯝꯀꯨꯃꯥꯔꯅ ꯐꯤꯕꯝ ꯑꯃꯗꯅꯤ ꯃꯥꯗꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯆꯪꯉꯛꯑꯒ ꯃꯥꯁ ꯆꯪꯉꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯀꯣꯂꯤꯁꯟ ꯒꯚꯔꯟꯃꯦꯟꯁꯤ ꯁꯦꯝꯕ ꯉꯝꯈ꯭ꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯥ ꯑꯣꯏꯈ꯭ꯔꯦ ꯀꯪꯒ꯭ꯔꯦꯁꯇ ꯆꯪꯉꯛꯄ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯥꯝꯀꯨꯃꯥꯔ ꯑꯃ ꯂꯩꯔꯦ ꯃꯟꯇ꯭ꯔꯤ 12 ꯈꯛꯇꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯔꯒ ꯁꯤꯗ ꯃꯣꯏ 19 ꯀꯥꯔꯤꯕꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯀꯣꯂꯤꯁꯟ ꯄꯥꯔꯠꯅꯔ LPG ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯖꯅꯁꯛꯇꯤ ꯄꯥꯔꯇꯤ ꯂꯩꯔꯤ ꯑꯗꯒꯤ NPP ꯂꯩꯔꯤ NPF ꯂꯩꯔꯤ ꯑꯗ NPFꯀꯤꯁꯨ ꯑꯃꯈꯛꯇ ꯄꯤ ꯑꯅꯤ ꯁꯨꯍꯜꯂꯨ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯂꯩꯇꯕ ꯅꯠꯇꯦꯕ NPP ꯈꯛꯇꯅꯤ ꯃꯣꯏ ꯃꯔꯤ ꯂꯣꯏ ꯄꯤ ꯍꯥꯏꯕꯒꯤ ꯐꯪꯕꯒꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯁꯣꯝꯗꯅ ꯃꯔꯤ ꯄꯤ ꯍꯥꯏꯕꯒꯤ ꯋꯥꯔꯧꯅꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯀꯪꯒ꯭ꯔꯦꯁꯇ ꯆꯪꯉꯛꯄꯁꯤꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ
ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯣꯏ ꯃꯊꯛꯇꯁꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯀꯩꯅꯣꯁꯨ ꯂꯣꯏ ꯅꯜꯂ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯦꯡꯁꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯅꯥ ꯃꯟꯇ꯭ꯔꯤ ꯍꯥꯞꯄ ꯂꯧꯊꯣꯛꯄ ꯍꯥꯏꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄ꯭ꯔꯣꯒꯦꯇꯤꯚꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯅꯤꯡꯉꯦ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯞꯅꯤꯡꯉꯦ ꯍꯥꯞꯄ ꯌꯥꯏ ꯃꯥꯏ ꯀꯨꯁꯤꯅꯤ ꯍꯥꯏꯇꯥꯏ ꯑꯗꯣ ꯃꯥꯅ ꯀꯅꯥ ꯄꯤꯛꯑꯞ ꯆꯨꯁ ꯇꯧꯔꯛꯀꯗꯒꯦ ꯄꯤꯛꯑꯞ ꯇꯧꯔꯛꯀꯗꯒꯦ ꯀꯅꯥꯕꯨꯅ ꯔꯤꯖꯥꯏꯟ ꯇꯧꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯌꯦꯡꯈꯤꯕ ꯇꯥꯔꯦ ꯇꯥꯡ 15 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯣꯕꯖꯔꯕ ꯇꯧꯈꯤꯕ ꯇꯥꯔꯦ ꯇꯧꯕ ꯇꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯗꯕ ꯗꯥꯏꯒꯅꯣꯁꯇꯤꯛ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯂꯧꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯌꯥꯎꯔꯤ ꯑꯌꯥꯝꯕ ꯄꯥꯎꯆꯦꯁꯤꯡꯗ ꯃꯁꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗ ꯌꯥꯝ ꯆꯥꯎꯅ ꯐꯣꯡꯅꯔꯤ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯌꯥꯝ ꯃꯁꯤ ꯄꯥꯛ ꯁꯟꯅ ꯑꯗꯨꯝ ꯌꯥꯝ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯅꯔꯦ ꯃꯐꯝꯗ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯃꯁꯤ ꯃꯁꯤꯡ ꯆꯤꯡꯒꯨꯝ ꯁꯧꯗꯧꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯃꯁꯤ ꯂꯤꯡꯈꯠꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯒꯗꯤ ꯐꯔꯦ ꯇꯧꯗ꯭ꯔꯒꯗꯤ ꯃꯁꯤꯅ ꯍꯛꯁꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯅꯤꯅ ꯍꯌꯦꯡ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄꯦꯁꯦꯟ ꯑꯃꯒꯤ ꯑꯅꯥꯕꯒꯤ ꯔꯤꯄꯣꯔꯠ ꯄꯤꯕ ꯃꯇꯝꯗ ꯂꯥꯟꯅ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯔꯤꯐꯔꯦꯟꯁ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯤꯗ꯭ꯔꯒꯗꯤ ꯃꯁꯤꯗ ꯑꯁꯣꯏꯕ ꯂꯥꯛꯑꯒꯗꯤ ꯍꯌꯦꯡ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯆꯠꯊꯕ ꯃꯇꯝꯗꯁꯨ ꯑꯁꯣꯏꯕ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯁꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯈꯜꯂꯤꯗ ꯀꯩ ꯋꯥꯐꯝ ꯊꯝꯃꯤ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯔꯤꯄꯣꯔꯠꯁꯤ ꯆꯨꯝꯅ ꯄꯤꯕ ꯂꯥꯟꯅ ꯄꯤꯕꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯅ ꯀꯩꯅꯣꯝꯈꯛ ꯅꯤꯡꯁꯤꯡꯕ ꯑꯃ ꯂꯩ ꯃꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯥꯁꯤ ꯆꯈꯥꯎꯁꯤ ꯑꯩꯈꯣꯏ ꯅꯥꯔꯛꯄ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞ ꯑꯃꯈꯛꯇ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯇꯧꯕꯗ ꯆꯈꯥꯎ ꯅꯥꯔꯦ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯆꯈꯥꯎꯒꯤ ꯍꯤꯗꯥꯛꯁꯤ ꯁꯨꯝ ꯊꯥꯕ ꯐꯠꯇꯕ ꯑꯗ ꯑꯇꯣꯞꯄ ꯂꯦꯞ ꯑꯃꯗ ꯍꯥꯏꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯨꯀꯥꯟꯗ ꯑꯁ ꯅꯪꯁꯤ ꯒꯣꯜꯕꯔꯗ ꯅꯨꯡꯒ ꯉꯥꯏꯔꯦ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯇꯧꯔꯒ ꯅꯨꯡꯗꯣ ꯂꯧꯊꯣꯛꯑꯒ ꯐꯈꯤꯌꯦ ꯑꯗ ꯉꯁꯥꯏ ꯑꯍꯥꯟꯕꯒꯤ ꯂꯦꯞꯇꯣ ꯉꯁꯥꯏꯒꯤ ꯀꯝꯄꯨꯇꯔꯅ ꯇꯧꯕ ꯄꯣꯠꯤ ꯁꯣꯏꯅꯤꯡꯉꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏ ꯍꯥꯏꯕ 100% ꯄ꯭ꯔꯨꯐ ꯑꯣꯏꯕꯗꯤ ꯅꯠꯇꯕꯖꯥꯠꯅꯤꯗ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯈꯔ ꯁꯣꯏꯗꯣꯏ ꯂꯥꯏꯕꯛ ꯀꯦꯗꯨ ꯇꯥꯔꯦ ꯑꯗ ꯂꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯤꯛꯁꯤꯡ ꯑꯗꯩ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔꯁꯤꯡꯁꯦ ꯃꯁꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯔꯨꯜ ꯑꯗꯩ ꯑꯦꯛ ꯁꯦꯝꯃꯦ ꯆꯠꯅꯔꯦ ꯆꯠꯅꯕ ꯇꯥꯔꯒꯗꯤ ꯆꯠꯅꯔꯤꯕ ꯑꯥꯏꯟꯗꯨꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯑꯦꯛꯇꯨꯗ ꯌꯥꯎꯖꯕ ꯄꯣꯠꯅꯦꯕ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯇꯧꯐꯝ ꯊꯣꯛꯑꯦꯕ ꯇꯧꯗ꯭ꯔꯒꯗꯤ ꯏꯂꯤꯒꯦꯜ ꯑꯣꯏꯌꯦꯕ ꯑꯩ ꯆꯂꯥꯏꯔꯤꯁꯦ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒꯗꯤ ꯃꯗꯨ ꯂꯤꯒꯦꯜꯅꯤ ꯇꯧꯗ꯭ꯔꯒꯗꯤ ꯏꯂꯤꯒꯦꯜꯅꯤ ꯑꯃ ꯑꯅꯤꯗꯁꯨ ꯅꯠꯇꯦ 19ꯅꯦ ꯂꯩꯔꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯅ ꯂꯩꯔꯤꯁꯦ ꯃꯣꯏꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅꯣ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯤ ꯉꯁꯥꯏꯒꯤ ꯒꯃꯦꯟꯅ ꯁꯦꯝꯃꯤꯕ ꯑꯦꯛꯇꯣ ꯃꯗꯨ ꯕꯣꯏꯀꯣꯠ ꯇꯧꯔꯤꯕ꯭ꯔꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯇꯧꯗꯅ ꯂꯤꯡꯕꯗꯤ ꯌꯥꯗꯦꯕ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯂꯁꯨ ꯔꯤꯀꯣꯛꯅꯤꯁꯟ ꯑꯃꯗꯤ ꯆꯪꯉꯤꯗꯅ ꯀꯩꯅꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯔꯤꯀꯣꯛꯅꯤꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯔꯤꯈꯥ ꯊꯥꯕ ꯌꯥꯗꯦ ꯑꯉꯥꯡ ꯇꯝꯃꯤ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯃꯥꯡꯉꯤ ꯆꯍꯤ ꯑꯗꯨꯝ ꯃꯥꯡꯉꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯁꯨ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯥꯏꯁꯤ ꯆꯠꯅꯕ ꯌꯥꯐꯝ ꯊꯣꯛꯇꯦꯕ ꯁꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯕ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯈꯟꯒꯟꯕꯤꯕ ꯆꯪꯉꯤ ꯑꯗꯨꯒ ꯃꯁꯤꯗ ꯇꯧꯔꯨꯔꯒꯗꯤ ꯑꯩꯅ ꯄꯩꯁꯥ ꯇꯤꯡꯅ ꯇꯦꯁ ꯇꯧꯔꯨꯔꯒꯁꯨ ꯃꯗꯨ ꯖꯦꯅꯤꯝꯁꯇ ꯅꯠꯇ꯭ꯔꯒ ꯔꯤꯝꯁꯇ ꯄꯨꯕ ꯃꯇꯝꯗ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨ ꯈꯪꯖꯤꯟꯕꯤꯕ ꯆꯪꯉꯤ ꯀꯥꯇꯦ ꯍꯦꯇꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀ꯭ꯂꯤꯅꯤꯛꯇ ꯀꯔꯤꯗ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯗꯕꯨꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣ ꯇꯧꯅꯔꯤꯕ ꯔꯤꯝꯁꯀ ꯖꯦꯅꯤꯝꯁꯀꯗꯤ ꯆꯠꯅꯔꯣꯏꯗꯧꯕꯅꯤꯅ ꯁꯦꯜ ꯃꯥꯡꯉ ꯇꯣꯛꯄꯒꯤ ꯐꯤꯕꯝ ꯐꯥꯎ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯀ꯭ꯂꯤꯅꯤꯛ ꯆꯂꯥꯏꯔꯤꯕ ꯁꯤꯡꯗꯁꯨ ꯌꯥꯝ ꯊꯨꯅ ꯃꯣꯏ ꯔꯦꯖꯤꯁꯇꯥꯔ ꯇꯧꯊꯣꯛꯅꯕ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯊꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯊꯣꯡ ꯊꯤꯡꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯕꯥꯜ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯃꯝ ꯊꯝꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕ ꯂꯩꯔꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯃꯈꯛ ꯔꯟ ꯇꯧꯔꯤꯕ ꯆꯂꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯐꯤꯕꯝꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯀꯃꯥꯏꯅ ꯃꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯀꯔꯝꯕ ꯑꯋꯥꯠꯄ ꯂꯩꯔꯤ ꯃꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯀꯤ ꯑꯃꯈꯛ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯤ ꯐꯥꯎꯕ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯤ ꯈꯪꯅꯔꯕꯅꯤ ꯃꯁꯤꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯁꯤꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯂꯤꯡꯈꯠꯀꯅꯤ ꯍꯥꯏꯕꯁꯤ ꯄꯥꯎꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯁꯤ ꯇꯧꯕꯗꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯁꯦꯛꯇꯔꯁꯤꯡꯗ ꯍꯦꯟꯅ ꯑꯐꯕ ꯄꯨꯔꯛꯅꯕ ꯃꯗꯨ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯪꯐꯥꯎꯅꯕ ꯌꯥꯏꯒꯗꯤ ꯈꯟꯕꯤ ꯂꯩꯔꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯁꯦꯟꯇꯔꯒꯤꯅꯦꯀꯣ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯍꯧꯖꯤꯛꯀꯤ ꯂꯤꯡꯒꯗꯧꯔꯤꯁꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ 100% ꯐꯟꯗꯤꯡ ꯅꯠꯇꯦ ꯑꯌꯥꯝꯕ ꯁꯦꯟꯇꯔꯗ ꯄꯨꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯔꯟ ꯖꯦꯅꯤꯝꯁꯤꯗꯤ ꯁ꯭ꯇꯦꯠꯅ
fully own tꯧꯖꯕꯅꯤꯗꯅ ꯄꯨꯊꯣꯛꯆꯕꯅꯤꯗꯅ ꯁꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝ ꯂꯥꯛꯀꯗꯧꯔꯤꯁꯤꯗꯤ ꯍꯥꯟꯅ ꯍꯥꯏꯕꯗꯤ ꯃꯔꯤꯒꯨꯝꯕ ꯂꯤꯡꯍꯧꯅꯕ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯑꯍꯨꯝꯁꯤꯃꯛꯇꯤ ꯂꯤꯡꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛ ꯂꯤꯡꯒꯗꯧꯕ ꯅꯠꯇꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯀꯗꯧꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯍꯦꯜꯊ ꯁꯦꯛꯇꯔꯁꯦ पैसा तानफम नते अखोगी मसी अखोगी प्रॉफिट लौना बिजनेस की कनो नते मसी मियाम की वेलफेयर की दमता तो फॉर्म से एजुकेशन है ना एजुकेशन डिपार्टमेंट से पैसा तानब नते एक्साइज पैसा तानब ने ngасai की अखोगी टैक्सेशन है रेवेन्यू कार पैसा तानब अदगी पैसा हुंदोक ना भाई थे रोम दागा मदु मियाम की दमता पैसा जे थाद जेडीएम से सही द मणिपुर गवर्नमेंट ना थादरिबो पैसासी अदु लाइब टिकेट की कनु ओयाब जानती अदु मसी मियाम की दमते येगा अदे अमरोम दबुसो खोगी मेडिकल एमबीबीएस तमनिंगा तंबा फंगदन लैरिबा कनागो पैसा पाइबसो पानथाय बांग्लादेश तंबा यावे यामना कनो तमनिना रशिया दा तंबा यावे अदु ngamdaba kangbu di tamdeba ade masi ngasai gi selection su yam tapoy ngasai gi hekta kakak law khalaga तब पोनेब क्वालिफाई ओइरगसु सिटु फंगदना क्वालिफाइड ओइ जरबा मासे एडमिशन तब यारबा दु स्टेट गवर्नमेंट के लेब सीट सोमदा 85 हम लेरे जेनिम्स 85 ओरमगनी 15 ना कनो के कोई सेंट्रल पुल जखरगा अदगी कदिम सु हुम लेब्रा अदुगी पुंसलगा चामगा निफु यांखै गुमबुदि लेब माले स्टेट के कनो से मणिपुर की स्टेट की कोई सीट से अदु सही में चाम निफु यांखै सिन ओइरत्रे अदुना सी तौतारगदि याबदबदा कोई 85 अहुंगुम्बगी कनो थोलकदोरिबनी 85 यौद्र बाबा गसाई सेंट्रल पुल की सोम पिउ हायरानी अदु लौथोखरा मतुंगदा लेमोरो म्याम स्टेट की सीट ओइ यहुदोरिबनी अदु गदि तमनिंगबा तंबा फंगदबा क्वालिफाई ओइबा मयाम अमा लैरिबसिसु तंबै खुदोंग साब लेरने दगी मेडिकल कॉलेज अमा लेरपम तन हॉस्टल अमा सोयनमकी यावरनी मदुदा थौबाल दा चंदेल सी दा कानब फंगदोरी चंदेल थम मतमदा ब्रह्मागा नंगनरे कनोगा कोगी तब कनोगा मोरेगा नंगनरेनी अदुना ngसाइगी म्यांमार की मयामा थोलागा चंदेल भाग लाकपदि नक्सुना इदना अदुगा मोय दबाव लायेंग खुदोंग चाव फनगाय ओबदुम लै अदुगा सोसामपुर मी याम ताबा याम सावबा कनोनी अदु हानादि हौना कोगी सोसामपुर डिस्ट्रिक्ट हॉस्पिटल सिटी ममांग द लेरबा कांग्रेस गवर्नमेंट सु जेनिम्स सुमाइना स्टेट की ओइबा कनोमा मेडिकल कॉलेज म लिंखतनबा कैबिनेट ना वारेप लौबा डीपीआर साबगा सु लैगिबनि सिमदि हानेउन सोसामपुर दि कन मेडिकल कॉलेज की लिंग वाफम जे हाना गि ममांग दगी होना दुम लेरा वाफम हमने अद हांदक नामुक थौबालगा संदेलगा पुल्लगा अहुम सि तौबगी वाफम लापनि मसी सुंगसोय सोयदन तौबो ओइसनु मसी याम थुना मंफाउनबो ओइसनु अदु मियामदा अदगी मेडिकल तमनिंगबा सिंगदा यामना कानबो फंगनी हेदना आई अदमाना थमजनी सीट कोनदबगी से फंगदबगी अवाबा लेरिसे खरा मखैदि मसिना लाइंग बगिसु मेडिकल कॉलेज अमा लिंखा तारगदि मदुदा लाइंग बगी खुदोंग चाबु सुंसोय सोयदना दुम लोइना दोरबनिना मयामदा इकान कानम पोनी याम थुना मसी थबक तोइनो ओंथोपियो हाइबिजिनि मानि याम नोइजो मखा ताव पाउसिंग जे लखत्रि आइदा अथेन ब्रेम तंग लौजगे मिकु खरदा ngaimina si aten ब्रेम तंग लौजगे Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yarba air ambulance ki service asina chingbani
ꯃꯁꯤꯗ ꯅꯠꯇꯅ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯇ ꯂꯦꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯤ ꯑꯗꯣꯝꯁꯨ ꯉꯁꯤꯃꯛ ꯁꯦꯞ ꯇꯧꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 9205987988 ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯕꯤꯗꯨꯅ ꯃꯦꯗꯤꯂꯦꯟ ꯑꯦꯞ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ब्रेक के मतुंग द मयाम बमुकना द मॉर्निंग टॉक रेजिंग द वॉइस की थरम द तराम नुकसरी जातोप पावम लखोला बदंगरांग से देसाम की फाउंडेशन दे पांगफुकी बदग लोइना मदुदा फोंदोंग नखिबा अथोइबा मिथुंगन सिंग सरुक याखिबा सिंगना फोंदोंग नखिबा मणिपुर की एजुकेशन सिस्टम से ममांगैदा हौकिबा मतम खरदगी मसी असोइबाना अदुम थल्लगा लाकपनी मसी सुमथोकपा दि मतम खर संगिनी सुमथोकपदि यानि हैबो वफम लेरी एजुकेशन की मतंग सिदा लाकु मतमदा मणिपुर की ओइना एजुकेशन डिपार्टमेंट से यामना पाउंग यामना मकोक थोंबा हेडलाइन कानगिबा डिपार्टमेंट मनी मयामना दुम लोइ खंगनबा डिपार्टमेंट नि करम फिबम द लेरमबगे हौजिकना मु करी फिबम द लेरमगे हेसिनि मसिदा ओवरऑल येंगबा मतमदा मणिपुर की महै मसिंगी थाक हाइबा तारे लाइरिक लाइसु तमबगी थाक से महै कांगोन की थाक से टैलेंटी लेबा अखोगी महिरो यामदि लेबा बट लाइरिक तमबगी नियम अमा इकाई काइब्रा हाइबसिनि मयामना फोंदोंनरे से कनोने अखोई ना आगांग ओनिगे लाइक तंब होरकु मतमदा प्राइवेट स्कूल कायबसी लेते अदगी अखोई ममांग अहलमन सिंह से आईएएस का ओइबा अदगी कनो फंगबा गवर्नमेंट की थबो सो सो तो मयाम यावरि मयाम दो मोई प्राइवेट स्कूल दा तमक नते एलपी स्कूल दा कोई निंगथम धाई मतम दा बोरा का पुरगा तंबी स्लेट कांगू तोरगा तौबी कांगू मयाम दुनी मतम दा लेहिबा एजुकेशन की फिभम हाइब तारे अदु नोपते याम फै अदुगा ताकपी तंबीबगी थबक तौखिबा ओजा सिंह दुसु ngasi bawo dum nising na ba sona ba dum yaw dum nate yamna kano tawna dainagi satraga ozaga leina ba mari mayam ama afabagi kanu aktare adu hujik si mawong orum da sat kre hujik si na khoi gi school si government gi school sing si loina sidarak pa mutharak pa haigadra ade private school mayam na haigalak pagi potuni laise ana hujik ti manipur da angang laik tambi bagi thabak si government gi school na बगा प्राइवेट स्कूल न तौगा प्राइवेट स्कूल न हेले माइरोई एनरोलमेंट सिसु प्राइवेट स्कूल न आर वांगरे गवर्नमेंट स्कूल न नेमग लेहौरे स्कूल मसिंगदी गवर्नमेंट की याम लेरी अदगी ओजासु याम लेरी तोलोबसु कोई गवर्नमेंट की अदुम चावनो फंगी अदुसु तौदब यादबा लिंगदब यादबा थमदब यार गवर्नमेंट की तौम थोको पोरमा एजुकेशन न याम फाइटेल लोबगा नु गकनेबा यांगलिन सरुनेबा सोसाइटी सिगी अदा मसिदा प्राइवेट स्कूल में आमा द चतख्रमिना अकोगी कनो सिंगसी स्कूल सिंगसी मुथलसु यारे दा मुथलु या पोंते अदना सिनि लूरिसे दो गसागी चुमथोकपसे अदुम चुमथोकनबा होनबसी अदुम यावी अदुम लेप्तन अदुम चथरे चुमथोकनबा अदुम लेप्तन अदुम होनर लाई अदु पांदमदी फंगबा होजि फावदी ओइदे अदुना मसी मयाम पुनमुदा अकंग हाई ताई मयाम पुनमुदा चुंगसिनरगा कमाइन तरोगदी फगदगे हाइबसी खन्नरगा लौखटप याब खोंतांग लौखटपगी तंगाई फदबुदी लई अदुगा समना यामना तेंतकना हाइरबदा एजुकेशन दा राजनीति संग बाई ताई मसी दगिनी अखोगी मरुओइना गवर्नमेंट की स्कूल में याम सिधाबा खोतब होरे राजनीति संग बदगी भोट थाददबगी ओजादो आरसिंग ट्रांसफर तो सी याम यावग्रबने मसी कनो मैजे अदगी मंत्री एमएलए नकनबो कांगुनी स्कूल कादबिदा सोमदा क्वार्टर द लेरगा थिका तौबी खोपी लारिक ताकपी रक्तबी अदगी कनो द एआई न डीआई न चलगा तौरसु एक्शन लव ngамदबी असोमदगी तौरगा टेलीफोन द वाम हारगा द लोशन बी अदुम मयाम थोखिदब द यावग्रबे आइदि हौजु इजु गवर्नमेंट स्कूल जी स्कूल कादबिदा कनोगी माई मागी संघ अफबा अकनबा संघ कनो लेरे मगदी कन्वीनर करेहानी माई गेनो लेरे मगदी को मंत्री नंगदबा एमएलए नंगदबा लेरे मगदी स्कूल कादबिदा सोमदगा तरव लेरे मगदी नतगना
ꯀꯗꯥꯏꯗꯅꯣ ꯑꯃ ꯑꯣꯐꯤꯁ ꯀꯥꯗ꯭ꯔꯁꯨ ꯌꯥꯒꯗꯕ ꯃꯐꯝꯗ ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯒ ꯊꯝꯕꯒꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯤꯀ꯭ꯔꯨꯠ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤ ꯃꯁꯤꯗ ꯇꯁꯦꯡꯅ ꯑꯣꯖꯥ ꯑꯣꯏꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯆꯥꯟꯅꯒꯗꯕ ꯑꯣꯖꯥ ꯑꯣꯏꯔꯒ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯦ ꯐꯨꯗꯣꯛꯄ ꯌꯥꯕ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯁꯦꯡꯅ ꯈꯪꯗꯣꯛꯑꯒ ꯃꯁꯤ ꯈꯟꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥꯅ ꯈꯟꯖꯩ ꯃꯁꯤ ꯆꯨꯝꯃꯦ ꯑꯗꯨ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯥꯕꯅꯤ ꯆꯨꯝꯕ ꯂꯥꯛꯕꯅꯤ ꯈꯪꯗꯦ ꯑꯩ ꯃꯁꯛ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯂꯥꯡꯒꯣꯝ ꯊꯣꯛ ꯀꯩꯅꯣ ꯂꯧꯕꯨꯛꯇꯩ ꯀꯥꯔꯛꯄꯗ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯅ 8 ꯄꯥꯁ ꯇꯧꯔꯦ ꯑꯣꯖꯥ ꯑꯣꯏꯔꯣ ꯑꯣꯏꯕꯤꯅꯕ ꯂꯩꯇꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯑꯗꯨꯝ ꯐꯔꯝꯃꯤꯖꯥꯠꯅꯤꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯍꯥꯞꯄꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝꯅꯁꯨ ꯑꯣꯏꯅ ꯈꯪꯅꯕꯤꯔꯦ ꯃꯥ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯏꯔꯒꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯥꯗꯨꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯒꯅ ꯕꯦꯠ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯍꯥꯟꯅ ꯕꯦꯠ ꯄꯥꯁ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯟꯅ ꯆꯪꯈꯤꯕ ꯀꯥꯡꯕꯨꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯗ ꯗꯤꯄ꯭ꯂꯣꯃꯥ ꯂꯣꯏ ꯇꯧꯔꯤꯗꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯕꯦꯠ ꯇꯧꯗꯕ ꯌꯥꯗꯦꯅ ꯇꯧꯍꯟꯅꯔꯤꯑꯕ ꯑꯗꯨꯒ ꯑꯅꯧꯕ ꯔꯤꯀ꯭ꯔꯨꯠ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯕꯦꯠ ꯅꯠꯇꯕ ꯑꯝꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯦ ꯀꯩꯅꯣꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯀꯩꯅꯣ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯏꯔꯒꯅ ꯗꯤꯄ꯭ꯂꯣꯃꯥ ꯄꯥꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯀꯩꯅꯣꯅ ꯕꯣꯔꯗꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯤ ꯍꯥꯏꯅ ꯑꯃꯁꯨꯡ ꯄꯥꯡꯊꯣꯛꯏ ꯃꯗꯨꯁꯨ ꯄꯥꯁ ꯇꯧꯗꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯑꯣꯖꯥꯁꯦ ꯂꯧꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯨ ꯐꯕꯁꯨ ꯐꯔꯕꯅꯤ ꯃꯃꯥꯡꯗ ꯈꯟꯈꯤꯕ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯌꯥꯝꯗꯨ ꯃꯗꯨꯅ ꯀꯩꯅꯣꯗ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗ ꯃꯣꯗꯦꯜ ꯁ꯭ꯀꯨꯜꯁꯤꯗ ꯇꯧꯔꯒ ꯐꯒꯠꯈꯤꯕ ꯃꯌꯥꯝꯒꯗꯣ ꯉꯁꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯒꯃꯦꯟꯒꯤ ꯑꯣꯖꯥ ꯑꯅꯧꯕ ꯂꯧꯈꯤꯕ ꯃꯃꯥꯡꯗ ꯂꯧꯈꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯃꯌꯥꯝꯗꯨ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯦꯕ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯖꯅ ꯂꯩꯔꯕ ꯑꯗꯒꯤ ꯕꯦꯠ ꯂꯣꯏꯔꯕ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯆꯠꯂꯒꯦꯅ ꯕꯦꯠ ꯇꯧꯕ ꯍꯥꯏꯅ ꯇꯧꯔꯛꯏꯁꯦ ꯑꯩ ꯑꯣꯖꯥ ꯑꯣꯏꯔꯒꯦꯅ ꯇꯧꯔꯛꯑꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯒꯤꯁꯨ ꯕꯦꯠ ꯇꯧꯔꯣꯏꯕ ꯑꯗꯨꯅ ꯁꯤꯟꯐꯝꯁꯤꯗ ꯆꯠꯂꯗꯕꯅꯤ ꯁꯤꯟꯐꯝꯁꯤꯗ ꯂꯩꯖꯔꯒꯦ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯕ ꯃꯌꯥꯝ ꯑꯃꯈꯛ ꯈꯟꯈꯤꯕꯅꯦ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯁꯨ ꯁꯤ ꯅꯠꯇꯕ ꯑꯇꯩ ꯈꯟ ꯌꯥꯔꯣꯏꯗꯣꯔꯤꯕ ꯏꯆꯝ ꯆꯝꯕ BA ꯑꯃ ME ꯑꯃ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯒꯦꯅ ꯂꯥꯛꯄ ꯌꯥꯔꯣꯏꯗꯣꯔꯤꯕ ꯃꯥ ꯕꯦꯠ ꯄꯥꯁ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤꯗꯨ ꯅꯠꯇ꯭ꯔꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯁꯤꯗ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯏꯁꯥꯒ ꯆꯥꯅꯕ ꯂꯥꯏꯟꯁꯤ ꯃꯁꯤ ꯐꯖꯅ ꯈꯪꯗꯣꯛꯑꯒ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯈꯤꯕꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯃꯨꯛ ꯈꯨꯟꯅꯥꯏꯒꯤꯗꯁꯨ ꯀꯥꯟꯅꯒꯅꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯅ ꯇꯧꯋꯦ ꯍꯥꯏꯕꯅ ꯃꯇꯧ ꯇꯝꯃ ꯇꯧꯕ ꯅꯠꯇꯕ ꯑꯩꯒ ꯀꯔꯤ ꯆꯥꯅꯩ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯆꯥꯅꯅꯤ ꯍꯥꯏꯕꯁꯤ ꯐꯖꯅ ꯃꯈꯣꯏꯗꯁꯨ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯤꯕ ꯃꯈꯣꯏꯅꯁꯨ ꯃꯁꯤ ꯐꯖꯅ ꯅꯩꯅꯔꯒ ꯇꯝꯈꯤꯕꯁꯤꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯍꯟꯗꯛ ꯐꯣꯔꯦꯁꯠ ꯔꯤꯄꯣꯔꯠ ꯐꯣꯡꯕ ꯃꯇꯝꯒ ꯐꯣꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯠ ꯑꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯄꯜꯂꯕꯗ ꯃꯅꯤꯄꯨꯔꯗ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯗꯒꯤ ꯒꯟꯖꯥ ꯊꯥꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯌꯥꯝꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯇꯞ ꯇꯞꯅ ꯀꯣꯛꯊꯔꯛꯄꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯛꯑꯦꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯃꯥꯡꯗ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟ ꯑꯗꯨꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯤꯅ ꯄꯥꯛ ꯆꯥꯎꯅ ꯇꯧꯕꯁꯤꯅ ꯃꯁꯤꯅ ꯇꯁꯦꯡꯅ ꯑꯗꯨꯝ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯖꯥꯔꯥ ꯃꯁꯤꯅ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯌꯥꯝꯅ ꯃꯥꯡꯍꯜꯂꯕꯖꯥꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯤꯗꯤ ꯊꯤꯡꯍꯜꯂꯒ ꯈꯨꯗꯛꯇ ꯊꯤꯡꯍꯜꯂꯒ ꯃꯁꯤ ꯐꯣꯔꯦꯁꯁꯦ ꯑꯃꯨꯛ ꯅꯧꯅ ꯔꯤꯖꯅꯦꯜ ꯇꯧꯔꯒ ꯃꯄꯨꯡ ꯐꯥꯅ ꯊꯝꯕ ꯑꯣꯏꯊꯣꯛꯀꯅꯤꯅ ꯈꯟꯖꯩ ꯀꯩꯒꯨꯝꯕ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯁꯤꯅ ꯑꯦꯛꯖꯦꯛ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯁꯦ ꯉꯁꯤ ꯈꯕꯔꯗ ꯃꯌꯥꯝ ꯌꯥꯎꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯀꯔ 65 ꯀꯩꯅꯣꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄꯤꯔꯛꯄ ꯃꯥꯜꯂꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ ꯃꯁꯤꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯄꯁꯤ ꯑꯗꯨꯝ ꯔꯨꯇꯤꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯊꯗꯨꯅ ꯂꯥꯛꯏ ꯑꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯀꯌꯥꯝ ꯌꯥꯟꯊꯠꯄ ꯉꯝꯒꯦ ꯍꯥꯏꯕꯁꯤ ꯅꯩꯅꯕ ꯌꯥꯏ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕꯗ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯗ ꯑꯦꯀꯔ 150-500 ꯆꯥꯡ ꯑꯩ ꯃꯥꯡꯍꯟꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ 2019ꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯒꯤ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯅꯠꯇꯕꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯕꯁꯤ ꯀꯧꯕ꯭ꯔꯨꯒꯤꯗ ꯁꯦꯞꯇꯦꯝꯕꯔꯗ ꯌꯥꯟꯊꯠꯈꯤꯕꯅ ꯑꯍꯥꯟꯕꯅꯦꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯁꯨ ꯃꯊꯪ ꯌꯥꯟꯊꯠꯄꯗ ꯗꯤꯁꯦꯝꯕꯔ ꯊꯥ ꯈꯛꯇꯗ ꯑꯦꯀꯔ 150-500 ꯌꯥꯟꯕꯅꯦ ꯑꯗꯨ ꯑꯦꯀꯔ ꯆꯥꯡꯗꯩ ꯉꯁꯤ ꯉꯔꯥꯡ ꯌꯥꯜꯂꯤꯁꯤꯅ ꯑꯦꯀꯔ 65ꯅꯦꯕ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯐꯣꯔꯦꯁꯀꯤ ꯀꯩꯅꯣ ꯃꯇꯨꯡ ꯏꯟꯅ
थारंब यायना थाजनरीसिना स्क्वायर किलोमीटर 499 ने खेनरीसे दरेगे अखोगी फॉरेस्ट कवरेज से 2017 दा लैगिबदुदगी 2019 सही अनिगी मनुंगसिदा 499 से मांगिने हंदरईने मसे हंदरईसे ऑनरेबल मिनिस्टर सांकुमान हारिबना पाक्तकना कोकथुओगा गंजा कानी थागिबदगिने हाइबने चुम्मा मोय हानिंगाई लेते ममदे सोमदा एनएबीना अदगी एनसीबीना मयाम अमदा याततना मांगलेसु कानीगी प्रोडक्शन से भारी द लेबो माले फाइ याम फाइबा अदुई मथकता अखोगे कानी द बेस तौबा कोगी हेरोइन अदगी ब्राउन शुगर फैक्ट्री लोकल मेड आइगद्रा तो फाब लेप्त्रीबा मतम फाबदुदा कानी की सुदोबा कानी की कनोसी किलो चाबी चवागा फारियो अद गरांगना साइकिल गिरा तो गम फाएबा अदुदि पोपी सी फजना थोई थोक पसी येंगुरगा यौसन मंगमदबा याम मनुंग हुंजन मफमसिंगदा कोम कोमना याम नुंगाई नुंगाई कानी से था लेरबा गरम तौरी आई वाखनी को मसी गवर्नमेंट की माइकेटगी याम कनबा जेंग अमखक संगबा चंगी हानसो कोई गवर्नमेंट कमिटी अनिखक सेम लेगिबने कदाई कदाई पोपी थाए खंदोकपा अदु मांगनबा एक्शन प्लान सेमबा अदगी पोपी थारिबसिंगदु अतोपा थालगा पोपी नतबा से सेन फंगबा याबा केस को बतै थालगा पोपी थांदनबा पोपी कनोस तौदनबगी येंसिनबा कमिटी अनिखक सेमबदि लेगिबने कमिटी अनि दु थौ तौरिबा तौदब्रा दुमते आइसु खंजदे अदुवा मधुगी कमिटी अनि दु याम कन्ना फजना वर्क तहन बमखक दरकार ओइब्रा हैना खंजे मामदि सेटेलाइट तौर येंबु उगदर खंदिने कोन गसागे सुति याम चाखु उबसे ने सेटेलाइट की तौरगा पाक चौन तौरगा ए मसिद पुपी थारे चंगु तंगाई फुद हेलीकॉप्टर ने तौरगा का कोगी को नापी हाना बिदाक लखनो याम लेगाने अरु ता तौरगा सेक्शन तापथा रगम तौरा तथसि तौदगदि याम मानिगा अखोई मणिपुर जी हुजि दक फजना लान ता लेरब कनो खने इखलेब नारोन मयाम दक की पाक त लाइसु की ताव की लुकिदना कनोमा लेरिब पोनेबा लेरिबनी स्कूल की बस द गुली योले हैबगी पाव लेरे हरिबनी स्कूल की बोर्डिंग दा गुली योले हैबगी लेरिबनी सिगी फिबम सिदा नंबर 4 सुंगनबा की रो मटेरियल हाइताइने कानी बुसु याम पाक्सन थारगदी मणिपुर से कानी थावदो फावै फिबम सु लाकपि याय अदुना मसीदी गवर्नमेंट याम कनबा मियेंग अमक संग दरकार ओय अंकल मणिपुर दा मसी करम डिस्ट्रिक्ट खरा हेना कोई पाक्सन कनो तवेनो जान उबे कोइना सुम थेंनाबदा कौरु हिल गी सिगी रेंज ने अदुम अयाम्बा कनो से पॉपी प्लांटेशन जी खरा चथाबदौना दि कोइना सुम उबनि मसी पाक्से सिंग सुम थेंना मतम दा हाइतारे बस अखोनी यौरोदुना खंपोतेदा अदि अखोइना सिदे यांथकरे हाइबदो अदुदा नैनबो ताबा अजुम थेरदो उखुल डिस्ट्रिक्ट क्या तादी तमिंग लोसु तादी अंगसागी पोपी पामदो यांथले हैना खबरदे हापप मोगी प्रेस नोट एक थाथो को मया सेनापति डिस्ट्रिक्ट से खरा सेनापति ओइ सत कनोमा कोई संदेल चोसामपुर असोम सिमसु यावे अदुगा ममांगदा कोइना कनोम खक चलुबदा कोई दिंपी एरिया खेंजो एरिया साइगद्रा मदोम दम याम थावे हुजिक थारमगदा थारमगदा खंगदे खोइना सुम चटपदुदा मोय कानी लोखिबगी कनो तोबगी सुम यामना थेंगरक पाइताय याम उरग मोयदो खोइना सुम खुजासिंग वारी साबदा फौ थाबदा लोकती है मोयगी जो नसागी इसिंग नुसितकी फिबम अदाइदुगी कनोदुना रकदो होंगदना तंगाई फदना कानी थादे यादबने हायो वफम थाबनी हैना अदुमाइना ति हायरकी अदुगा खराब थावे अदु हुजि थारमगने खले अदुना मसी अयाम अदुम मफम फम दुम थानरे हाब तारे मसे थाय लो लेफनबा मसी मेंशन दे पुथोकम संगे अदु पावमो दमो परमानेंट रेसिडेंट कानाना ओइरिबनो खंगदबदगी रेगुलर परमिट पीबं गमद्रा हाबा आईएलपी गी वाफम सिंग असि सुतम मसी इशू सि लेरी सि मया याउद्रबा खोगी कैनोनी सिस्टम ने कैसु कानारो इंडिजिनस people sing se kan bang mo haba me am yauri masida base year akana ba yaw da ba loina tuan loopholes me am le na tuan khoi gi JCLPS gi loina even khoi gi MLA man for ba phungdo ki ba le rabani masida leiri phibam si masi chumthokpa darkar le ragadi masi thuna chumthokba phayena khali kai ba phang
ꯉꯁꯥꯏꯒꯤ permanent resident adagi indigenous population sigaydi ILP pass lo badaka oidre adu laidi kanabu indigenous population se kanabu no permanent resident se kanabu no haibu define tawdu gi pot tu gi wani aduna basi tawhum thoi ai tawrokane ju thajai adubu masi tawbangamde haiduna ILP pass pi basi howdabadi yadaba ai wakhal ni ko mse mamde laibadu akoi dongmata nong sum thupagi kanu amag lairiyeba matung targo sangmadu thingmadu di thingragadi sum yam khalakane ba hana leiba mathak torgi sum yam khalakadawina parnam di thingraga thamhore mamangi duna mamangi ojagra hana changaga leigiba singdusu ngasai gi magi kanu du बेसिया का दुले थोक सिन तरोगा तरोबदी सोई तरोकने थाजै तरोगुमसु थोइको अदु मरकसिदा मोयगी ना मोय ओरगा मतुंग तारकपो चंगपो मखै दुदि हौजि थिंगे थिंबा हौरे अदु मसिजो फबो तांगने दै लौनिंगे अमदि थिंबा आइखोइसे मी तरा दा मणिपुर मांगन बगा मी लिक्रोर मांगन बगा क्रोर मांगन मने हम दाइ थोकने कनो अर हान लेरिबा मी सी nam mangan baga matang sum chanjal ga hana leibu music double baya motor ko mangal laga di jam thuna mut ki baya pot se dum leidna aduna nasagi government ta hygienic body masi kana bunu habdu jam thuna define tawna bu hone biu aduga hojik ko yi pass pi bi thabuk chathari bi se masi su yamna niyom sumna siengna chathabiu haidra ai hygienic Oji anu basang kada bisu fazana regulate torgat masi pass piba darkar oi loina hana lagi bising su fazana masa khangdo ga mo yam seng na masi indigenous ni sina changchala ko ne habdu seng khangdo ma khoi su permit pibi mathau ta habani adu lo shala ko tenten no Iran gi lan mi gi ko US ki air strike the sire thau gi mamal wang khala khadau habe paw mi yaure Iran gi revolutionary guard ki ge mako oriba Qasem Soleimani si ngarang US ki air strike the hard krena Pentagon masi confirm tau kore masina Middle East lairiva charang na phibam si kamaina ohelapu ai aduga prithvi gi oina malem gi oina santi thamnab gi khongthang mayam lokhat pasida kadai phawa ahong bo porok pai ai na khali malem gi lebak sina masi milyeng changba issue amani ngarhang thokiba thawdo ase oreiba phibam sida sumuk na base sum hengalaktana khogi mathang sandoraktana khogi yamna pak sauba lan amaga tholakaduribra Iran amasida su Iran laman khungune happy wafam adune aduna kasagi sigi mungna basu rom dasu India ga Pakistan ga mungna basu le amaga mungna basu le ade sigi sida yamna kanna tawna ko pose Bin Laden hatugum dinate basidi Bin Laden di terrorist ne na legram ma hatugum nate basidi Iran gi municipal army staff alami makokni aduna di masi Iran tumin tokane ba thajade ad Iran si ju pusai am pai ba leibak ni moisu nuclear power so ile ne khale aina thajajabda pusa pare di basana de khulai se weapon se dum pakhal makal investment gi matang daga Iran se yamna sanction gi am tham gi ba leibak mani aduna kanu se ani sigi kanu si dagi asauba kanu ma lakadra hebgi akiba lehendab nate masina koi India Bharat ki onadi masi Iran se Bharat ki oil supplier hai tare masi yamna achoba supplier amani Iran maximum koi Iran dagi na yamba Bharat na roi masi da thaugi mamal wangkala kadau ya bisi wangkat ba hore hari wangkala kadau nati wangkat ba hore ai na hari adu thau ji jo mipum khodi mun sinna ba yam tangai pa do porum khakni aduna thau mun wangkat ba su ni yam du wana ka durim ni ada thau bom wangkat budu na tabak sagi kanu se moi mukna bose sum kan khalakna kanum ngarang asauba kanum lakadra he baki bi pai ba lei biduni ngarang gi khabar da kogi kanu prediction namu khak yaw hum lei ne no strata mai ba kanu tu gi magi kanu handa gi sai sida ko thoning de thodo mayam thok pa ya he bagi porum khak yaw gi bsu lei adum da zai pa ching jan yeng ro kan masi yam ni pa ngai oi do natte sana rak podong na tau hai tare yo rising ase TOMTV ki the morning show racing the boss ki thoram da oja aribam Robindro Sharma lembirak tena ngasi thoram pungphan bi dong to oja bom kana thaga chere
ngasi go nadi Tom TV ge the morning talk raising the voice ki thoram matang sida losinjare hayeng pumphum asimakta da the morning talk raising the voice ki thoram mu puduna laksage matam adu fawbudang di kaina naba yathing nizari pine birase